ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯤꯛꯁꯤꯜꯂꯛꯏꯕꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯁꯦꯜ ꯊꯨꯝ ꯊꯥꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯈꯤꯕ ꯑꯗꯨꯅ ꯉꯁꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅ ꯃꯍꯥꯛ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯐꯥꯎꯗ ꯃꯥ ꯏꯀꯥꯏꯔꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯎꯔꯛꯈꯤꯕ ꯐꯖꯕ ꯃꯑꯣꯡꯗꯣ ꯑꯩꯅꯗꯤ ꯇꯧꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯃꯥꯅ ꯇꯧꯗꯤ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯉꯝꯃꯣꯏꯗꯕ ꯊꯃꯣꯏꯗ ꯄꯣꯛꯇꯤ ꯆꯥꯛꯆꯕ ꯇꯧꯒꯦ ꯈꯜꯂꯒ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯟꯖꯗꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯥꯏꯅ ꯃꯥꯅ ꯁꯨꯝ ꯍꯣꯠꯅꯔꯤꯉꯩꯗ ꯆꯍꯤ 35 ꯆꯍꯤ 40 ꯁꯨꯈꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯅꯨꯄꯤ ꯊꯤꯗꯕ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯄꯥꯜꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯒꯤꯉꯁꯤ ꯑꯩꯈꯣꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥ ꯌꯥꯎꯔꯛꯇꯕ ꯃꯤꯁꯤꯡ ꯂꯤꯛꯄ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯀꯥꯔ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯄꯥꯏꯕ ꯑꯩꯒꯤ ꯉꯁꯤ ꯆꯍꯤꯗ ꯂꯨꯄꯥ ꯂꯥꯛ 10 ꯐꯥꯎꯕ ꯇꯥꯟꯗꯕ ꯑꯩꯅ ꯉꯁꯤ ꯂꯥꯛ 19 ꯄꯤꯕ ꯒꯥꯔꯤ ꯑꯃ ꯍꯦꯛꯇ ꯂꯩꯅꯤꯡꯉꯤ ꯊꯥꯗ ꯂꯤꯁꯤꯡ 50 ꯐꯪꯗꯕ ꯑꯩꯅ ꯍꯦꯛꯇ EMIꯗꯒꯤ iPhone ꯑꯃ ꯍꯦꯛꯇ ꯂꯩꯁꯜꯂꯨꯏ ꯃꯁꯤꯒꯨꯝꯕꯒꯤ ꯍꯦꯕꯤꯠꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯇꯣꯛꯄꯅ ꯐꯩ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝꯁꯤ ꯆꯥꯎꯈꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯍꯥꯏꯗꯨ ꯑꯣꯏꯕ ꯉꯝꯃꯛꯂꯣꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯌꯨꯝ ꯐꯖꯕ ꯍꯦꯛꯇ ꯁꯥꯗꯣꯛꯄ ꯑꯩꯅ ꯇꯥꯟꯖꯔꯤꯕ ꯏꯟꯀꯝꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯨꯝꯁꯦ ꯃꯊꯣꯟ ꯍꯦꯛꯇ ꯁꯥꯕꯒꯤ ꯑꯪꯀ ꯍꯦꯛ ꯇꯧꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯦꯡꯐꯨꯗ ꯆꯦꯡ ꯂꯩꯇꯕꯒꯤ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯦ ꯇꯣꯛꯁꯤ ꯑꯗꯨꯒꯩꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯁꯣꯔꯥꯠꯇ ꯀꯔꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯙꯃꯛ ꯇꯧꯔꯒ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯧꯕꯗꯨꯗꯤ ꯇꯧꯖꯈꯤꯁꯅꯨ ꯃꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯧꯕꯗꯨꯗꯤ ꯃꯥꯅ ꯉꯝꯖꯕ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯕꯁꯤ ꯌꯥꯝ ꯐꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯧꯁꯦ ꯇꯝꯕꯗꯒꯤ ꯉꯝꯂꯛꯇꯕꯗꯒꯤ ꯉꯁꯤꯒꯤ ꯂꯝ ꯀꯌꯥꯅ ꯌꯣꯟꯊꯣꯛꯂꯒ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯤ ꯂꯩꯈꯥ ꯊꯥꯔꯛꯄꯒꯤ ꯍꯦꯟꯅ ꯇꯨꯡꯗ ꯂꯩꯈꯥ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡ ꯍꯥꯏꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯃꯊꯪꯗꯅ ꯃꯌꯥꯝ ꯑꯩꯍꯥꯛꯅ ꯍꯥꯏꯖꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯍꯣꯂꯤꯗꯦꯁ ꯍꯥꯏꯒꯦꯀꯣ ꯑꯦꯛꯁꯄꯦꯟꯁꯤꯞ ꯍꯣꯂꯤꯗꯦꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯕꯟꯒꯨꯝꯕ ꯁꯟꯗꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯚꯦꯀꯦꯁꯟꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅ ꯇꯧꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯒꯥꯔꯤꯒ ꯇꯧꯔꯗꯅ ꯑꯗꯩꯗꯤ ꯑꯇꯥꯡꯕ ꯇꯧꯔꯗꯅ ꯑꯗꯩꯗꯤ ꯄꯤꯛꯅꯤꯛ ꯍꯦꯛ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯥꯎꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ 50 ꯇꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯦ ꯉꯁꯤ ꯃꯥꯅ ꯊꯥ ꯑꯃꯗ ꯃꯥꯅ 50 ꯂꯣꯏꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ 10,000 ꯂꯦꯝꯍꯧꯏ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ 50 ꯃꯥꯅ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯀꯣꯏꯕ ꯂꯪꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯒꯗꯤ 10,000 ꯂꯦꯝꯍꯧꯏ ꯍꯥꯏꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯊꯧ ꯇꯥꯕ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯈꯔꯆꯥ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯑꯗꯨꯅ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯨꯝꯕ ꯂꯩꯔꯛꯄꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯕ ꯇꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯑꯔꯨꯕ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯦꯗꯨꯀꯦꯁꯟ ꯃꯊꯪꯗꯅ ꯂꯩꯔꯦꯀꯣ ꯃꯊꯪꯗ ꯑꯦꯗꯨꯀꯦꯁꯟ ꯑꯩꯈꯣꯏꯅ ꯍꯦꯜꯊ ꯑꯦꯗꯨꯀꯦꯁꯟ ꯑꯃꯁꯨꯡ ꯋꯦꯜꯊ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯤ ꯑꯦꯗꯨꯀꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯜ ꯊꯥꯗꯕ ꯇꯥꯏ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯕꯒꯤ ꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯏꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯍꯟꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯃ ꯑꯉꯥꯡ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯄꯔꯞ ꯉꯥꯡꯕꯁꯤꯗꯅꯤ ꯌꯥꯝ ꯊꯨꯖꯟꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯉꯥꯡꯁꯨ ꯇꯥꯔꯒ ꯍꯦꯛ ꯆꯦꯟꯊꯣꯔꯛꯑꯒ ꯌꯦꯠꯄꯒꯨꯝꯕ ꯍꯦꯛꯇ ꯌꯥꯎꯔꯛꯄꯁꯤꯒꯁꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯠ ꯉꯥꯡꯗꯕ ꯌꯥꯗꯕ ꯑꯗꯨꯗꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯃꯊꯧ ꯇꯥꯗꯕꯤꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯒꯦ ꯑꯩꯈꯣꯏꯅ ꯁꯣꯞꯄꯤꯡ ꯃꯣꯜ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯕꯅꯤꯅ ꯂꯩꯔꯣꯏꯒ ꯉꯝꯄꯣꯟꯇꯦ ꯍꯦꯛꯇ ꯀꯣꯛ ꯉꯥꯎꯔꯤꯃꯤ ꯑꯗꯩꯗꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯍꯧꯔꯕꯅꯤꯅ ꯃꯈꯣꯏꯅ ꯑꯣꯐꯔ ꯈꯨꯗꯤꯡꯒꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯤ ꯇꯧꯁꯤꯜꯂꯛꯀꯅꯤ ꯃꯌꯥꯝ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯒꯗꯧꯕ ꯄꯣꯠ ꯑꯗꯨ ꯂꯤꯁꯇ ꯁꯦꯝꯃꯒ ꯄꯨꯕꯤꯌꯨ ꯂꯤꯁꯇ ꯁꯦꯝꯃꯒ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯈꯔꯆꯥꯁꯦ ꯂꯨꯄꯥ ꯀꯌꯥꯒꯤꯅꯣ ꯑꯩ 1,000ꯒꯤꯅꯤ 2,000ꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ 3,000ꯒꯤꯅꯤ ꯑꯩꯅ ꯍꯦꯛ ꯃꯊꯧ ꯇꯥꯕꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯂꯤꯁ ꯁꯦꯝꯗꯕꯤꯗ ꯆꯠꯂꯒ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯎꯕꯁꯤꯗ ꯂꯩꯅꯤꯡꯕ ꯃꯌꯥꯝ ꯃꯊꯧ ꯇꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯩꯁꯟꯕ
ꯑꯗꯩꯗꯤ ꯌꯨꯝꯗ ꯈꯥꯡ ꯑꯃ ꯂꯩꯍꯧꯔꯁꯨ ꯑꯃꯨꯛ ꯈꯥꯡ ꯑꯃ ꯂꯩꯅꯤꯡꯕ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯒꯤ ꯆꯦꯛꯁꯟꯁꯤ ꯇꯣꯂꯣꯞ 50,000 ꯐꯪꯉꯁꯨ ꯂꯥꯛ ꯑꯃ ꯐꯪꯂꯕꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯍꯦꯕꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯣꯛꯇ꯭ꯔꯒꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏꯁꯦ ꯑꯂꯨꯕ ꯃꯇꯥꯡ ꯑꯃ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯊꯪꯒꯤꯁꯤꯅ ꯑꯦꯅꯗꯔ ꯃꯦꯔꯦꯖ ꯑꯦꯅꯗꯔ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤꯅ ꯌꯦꯡꯕꯗ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯁꯅꯨ ꯑꯩꯁꯦ ꯂꯩꯖꯗꯦꯒ ꯍꯥꯏꯗꯅꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯄꯩꯁꯥꯁꯦ ꯔꯥꯅꯤ ꯐꯤꯕꯨ ꯂꯩꯕꯅꯦ ꯑꯃꯕꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯇꯧꯕ ꯈꯨꯗꯤꯡꯁꯦ ꯑꯗꯩꯗꯤ ꯃꯗꯨꯒꯤ ꯔꯥꯅꯤꯗꯨ ꯃꯊꯪ ꯀꯅꯥꯅꯣꯝꯒꯤ ꯂꯨꯍꯣꯡꯕꯗ ꯅꯍꯥꯟꯃꯨꯛ ꯏꯟꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯑꯅꯧꯕ ꯑꯃꯒ ꯂꯩꯔꯅꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯃꯒ ꯂꯩꯔꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯐꯤꯖꯦꯠ ꯐꯤꯖꯣꯜꯕꯨ ꯂꯩꯒꯅꯨ ꯂꯩꯔꯣꯏꯁꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯐꯪꯕ ꯑꯣꯏꯔꯒꯁꯨ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯍꯌꯦꯡ ꯄꯩꯁꯥ ꯊꯥꯗꯅꯤꯡꯉꯥꯏ ꯂꯩꯔꯛꯑꯣꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯅꯤꯡꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯂꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯔꯛꯑꯦ ꯈꯜꯂꯣ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯜꯁꯦ ꯄꯨꯊꯣꯛꯅꯤꯡꯉꯥই ꯂꯩꯔꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯕꯒꯤ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯈꯔꯁꯤꯅ ꯀꯩꯗꯧꯏ ꯄꯩꯁꯥ ꯄꯨꯕꯒꯤ ꯍꯦꯕꯤꯠꯁꯦ ꯃꯁꯤꯒꯤ ꯍꯦꯕꯤꯠ ꯑꯁꯦ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯝꯖꯔꯤꯃꯈꯩ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯂꯨꯕ ꯃꯇꯥꯡ ꯅꯠꯇ꯭ꯔꯒꯗꯤ ꯈꯪꯍꯧꯗꯅ ꯑꯂꯨꯕ ꯑꯅꯥꯕ ꯑꯃ ꯂꯥꯛꯑꯦ ꯂꯨꯄꯥ ꯂꯥꯛ 2 ꯑꯍꯨꯝ ꯆꯪꯗꯣꯔꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯑꯩꯈꯣꯏ ꯄꯨꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯁꯣꯛ ꯑꯩꯈꯣꯏꯒꯤ ꯂꯩꯅꯤꯡ ꯈꯣꯠꯅꯤꯡꯕꯒꯤꯗꯃꯛꯇ ꯍꯦꯛꯇ ꯂꯣꯟ ꯑꯃ ꯂꯧꯁꯤꯟꯕ ꯑꯗꯨꯗꯒꯤ ꯑꯃ ꯍꯦꯛ ꯇꯧꯁꯟꯕ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯑꯩꯍꯥꯛꯅ ꯑꯩꯈꯣই ꯃꯁꯤ ꯇꯣꯛꯇ꯭ꯔꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯂꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯇꯣꯉꯥꯟꯅ ꯂꯣꯟ ꯂꯧꯕꯗꯒꯤ ꯀꯔꯤ ꯄꯨꯟꯁꯤ ꯃꯥꯡꯉꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯦꯖꯦꯠ ꯍꯥꯏꯀꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯒꯤ ꯑꯩꯒꯤ ꯄꯣꯏꯟꯠꯁꯦ इलेक्ट्रिक गैजेट है अखोइना ngasi अखोइ हाउस वाइफ अमा ओइरगा लिसिंग तरेट निपाल मापन को अदुम अहोंगबा हाइबा तरामुक पीबा मोबाइल अमा पाइरगा अदुम याबदो अखोइना हेक्ता अमसे एम हादगी आईफोन अमा लौसन नत्रगना अतांग अमा लौसन मसिगी हैबिट से अखोइ तोक्सी अइना ngasi कइनोदगी मोबाइल सिदगी अइना इनकम तौगदोबा मोबाइल गी मरमदगी मिना ऑफिस चाउ चाउना सुबा दुगुंबा नत्रगना दुगुंबा ओइद्रगदी अइ सिदगी अइना इनकम अमा लाओइदबा ओइबनिना अइना मोबाइल अतांगबा अमा अइना इतिगी पाचादबा अइगुंबा मिडिल क्लास की मी अमना इतिगी पाचादबा अदुगुंबा अतांगा मोबाइल अतांगा इलेक्ट्रिक गैजेट पोसक अखोइना मयाम अमा लेनिंगबा सिगी हैबिट असि ना अखोइ अमगी अमाइ मयुमदरी दु लेहौई माइ मयुमदरी दु लेहौई हाइना अइनसु ngamnaba hotnabasiदनी अखोइना यामना वाना इमुंग मनुंग चटनरिसे ngasi थबक तौबा 50 60 फंगबा मानसु हेक्ता पैसा पुदगी चटली मसि करिगिनो अइसु ज्ञान अम ताद्रे अइदि नुपादा मागी नुपादा हाइदोक्तबिदा मरुप अमा यावरुबा माई नुपादा हाइदोक्तबिदा मीना कंपनी मा यावेना हेक्ता यावरुबा मसिगी असिगुंबलबा पोरसी अखोइना खरगा थादोक्तबा यादे मसिना मरम ओरगा सातिना इमुंग मनुंग अखोइगी मांगबा इमुंग इकोनॉमिक कंडीशन दा दुकी मतिक अखोइसे डाउन ओइथरकबा हाइबदो ओइ हाइना हाइजगे अदुगा अखोइना दोइदी अखोइगी अदुगुंबा शॉपिंग मॉल दा कइदा चटलगा वारंटी गा हाइरगा पोट मयाम मा चहिगेनी वारंटी ऐसे याम फादो मारे मतंग चाइगे लहौरगे ऑफर थारिंगे लहौरगे का हाइरगा अखोइना सिगुंबगी लौसनबगी हैबिट से अमा लेना अमा तौबसे मसिगी हैबिट सिमसु अखोइना तोकबा मथौ ताइ अदुगा अमना करिनो हाइबदा अखोइना मरम खुदिमकसे अखोइना सेल तुम सि पुनमक्सी तौबसी खरगा तोरगा अखोइना इन्वेस्टमेंट हाइबा पोट असे इन्वेस्टमेंट हाइबा पोट असि लेत्रगदी अखोइ तुंगदा अखोइगी सेल तुम मसी मफम रांग खंगदना कदोंदा करी चंगिनो हाइबा खंगहौरोय इचागे लाइक तंबा नत्रगना अवाबा अनाबा मयाम अमा थोरको मतमदा सेल तुम अमता ज्ञान मेन तारोय अदुना मयाम अइ ngasi samrapna video asi अखोइना सेल तानबीरिबा नुपा अदुगा इमुंग मनु हाउस वाइफ अमनसु सेल करमना तुंगसंगदगे हाइबसिगी मतंगदा video asi याम सांगमनग्रबा खंगदे येंगे याम सांगनगदी अनि थोकना कथलगा
ꯑꯩꯅ ꯇꯪꯈꯥꯏ ꯑꯣꯏꯅ ꯇꯧꯔꯒ ꯊꯥꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯈꯔꯗꯤ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯩ ꯌꯥꯊꯪ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ